Impal East District ki manung chanba laitan popi amadi sadugi mafam ama oiriba Lokchao amadi uyok singda kuki singna lambi shem-duna zathariba asi lairiba lenga asina yengshinba ngamloidaba lairabadi mafam asigi khunja singna CSO singa khuchamnaduna ngakchanabagi pirep laure haina Young Sporting Club Litan Popi Secretary Waikom Naubana Phungdoragli wafam asing asi Litan Popi kaithelda khunja singna zathakiba wakat mifam amada phongdokhibani mahangna makha tarduna maidai amadi kuki ani gi irang thokraba matung tarakpa oina thengkang kayada Lokchao amadi uyok sing hariba mafam sing asida lambi shem-naba honaduna lakhi amadi lambi asi loisinduna sijinaba phawba haukhre hariba mafam asimaktada sahi asigi October 13 da district asigi SP yauna kakhattuna yengsinkibasu laikhre masigi mathakta DC phawba unaduna mahaki matengdagi Chief Secretary unaduna lairaki ayaba yaudana kuki singna maning tauna chathariba thabak asibu thingbinaba amadi kuki singi thabak singda ayaba piriba CRPF ki Chamaga Kuntram do Shuba Battalion asibu lokthoknaba taknaduna lakhi adumoinamak ngasi fawbada lengaki maikaidagi karisu tawdana lakli maramasina numit humni fawbagi manungda praja singda Chief Secretary na pirakhiba thajaba sing thabak to onthok tabat thoklobadi khunja singna lamdamasigi CSO sing tanaduna lengakna ngakpiba ngamdraba mafam asi masana ngakcharagani haba wafam sing phongdokhibaga loinana mafam aduda saruk mifam aduda saruyakibi Women Welfare Association Litan Popi ki President Hakpam Binodini na haikibada Chief Secretary amadi DC unaduna haijara phawbada yengshinbidaba habasi yamna laibak thibani makhatana yengshinbidaba tholabadi numit humni gi manungda CSO sing khuchamnaduna mafam asibu ngakche senjanaba khongjang jangsilagani haina makhata ke uyok singda lambi samjalakpasigi maramjida ngasi akoi wakat mifam asi phamjabani akoina mamangdasu DC da CS da akoi che pisanjagrabani adu moina action lamata lokhat piraktre aduna mokoina makhata na action lokhat piraktaba targadi ngasi akoi laitang pi khunja sing praja sing punamak kaloina na akoi akan ba khongjang akoi leptana sangjanjarani tha ama pharakadore ko akoi asukui matam si demand taujaraga lakpani ado hojik paukta government gi side gi karigumba action namta akoi gi apambagi matungina action namta tawbiraktre hojik so dumai adum lambi chanari ado akoi gi prajajing je hojik mai hauna saunare maram maduna akoi ngasi dagi hauraga numit humni bhaubagi manungda ngasi dagi numit humni bhaubagi manungda government gi side tagi karigumba action amata lawbiraktaba taragadi akhoi gi apambagi matungina karigumba thabak amata tawbiraktaba taragadi numit humni jigi matungda akhoi Manipur da lairiba CSO sing khusamnaraga akhoi gi lamse government gi side tagi ngakpa ngamdrabanina akhoi isana ngakcharage haibagi kano simasu akhoi laijare